Ngasi nungdang phongkiba kanglaipak ki mairagi pause dagi maruoiba pau khara khangasiraga miyamda khudo tamjige go to village ihan hana haudoki fa Imphal West ki lafuwa teragi komlangkhongda hauju fawa thaknaba ising phangdrei kumjali singani ga sumna taraga nipan gi me amada Manipur gi Chief Minister N Birena Imphal West district ki lafuwa teragi komlangkhong gelengang ihan hana haudokiba go to village mission mafam asida haukiba chai taro masidage ngasi fawa khula sigi miyamna thaknaba afaba ising phangdana leiri hari khula sigi miyamna thengnariba khodongchadaba singa sigi matangda komlangkhok gram panchayat ki ward number 4 gi member Nasimuddin paumi singda phongdokhibada sothaduna leiriba lamdam asigi khosing sakhot hanaba lengangna go to village mission komlangkhong gi konuma ground ihan hana hawdokhe mission asi hawdokpadagi hanadagi thengnariba awabasing koklagani haina khunja singna harawnakhe adubu mission hawdokiba chai taru helabasu komlangkhong amasung akoibada lariba khulsingda thoina ahomba lakpu udre thangnaba ising gi matangda water supply department ne scheme ka pakhatuna toti ising phanganaba pipe tinglabasu ising tharaklagani haibadu ngasi phawba ising tharaktre mafam asi Imphal turel na phawna chelabasu turel asigi ising asi sijinabada khodongchadaba maramna ising laiduna sijinare amaromda khola sida government primary school amakhak lariba sisu Oza amakak laibana chalaiba ngamdana leire khula sida mahiroi lesing amarom lairiba si thangnaba khul singna mahi masing tama chale high school gi oina maya Imphal chatuna mahi tamle ana laingi lamdasu kilometer lapna chatuna sengmai jingda laiba community health center de laingle lengak gi phangli ba haiba bo ujala gi gas connection khara asi mangaire housing for all gi su documents sing thajing khrabasu housing fawo gi oina di phangba leitre nomagi suraga manama sing thaduna Sel talib khunja sing asi bunung sibiduna go to village hawdoki bagi khodong chaba sing asi phangambiu haina lenga ki pungning sing silakri salan thongda hangliba relief camp da lariba miyoi chada mafuguma pallaina amana troga amana naramba thengnare ising isang no mayu makai thumjing khibadagi relief camp da changjafam lawdun lariba miyoi sing ngasi Imphal East ke chief medical officer CMO Dr. L Indira gi liching makhada free health camp pangthokpa matamda Relief camp asida lariba miyoi sing asigi manungda chada marfuguma pallaina amana troga amana naramba thengnare masi iching isangna piba chaithengni hare Imphal East ki khurai chalan thongda hangliba relief camp da lariba miyoi chama kungani to health check up tawbada miyoi chama supna pallaina makhal amana troga amana naramba thengnaki hare nariba miyoi singi marakta camp asida lariba nupa yangkai nupi homdra ni thoi naramba thengnake aduga camp asida lariba inkhalakliba naha taraga mari angang ahumne aduga miyoi taru amadi naram khide haire naramli balaina sing asigi manungda 72 DM ge laina da miyoi kungani toy haisai N da miyoi kuntra favor da miyoi mapan log tungba da miyoi mare unsa ge laina da miyoi kungamanga AGE ge laina da miyoi taraga mapani haire pawasin hai ngasigi CMO medical team adu khomal lampa youth hostel anida HCRF ki botong ga mafam adu da changsinduna free health camps makhada na phangthoke Mafam aduda changjafam lawduna leiramba miyoi chama kunthraga nipan laingki haire CMO Imphal East District ki Dr. L Indira gi report amagi matung inade lei yengpham laikai gi relief camp oina leiriba salanthongda pangthokpa free health camp aduda puna miyoi chama kungani to health check up tawbada miyoi chama sumna mapal makhal amana troga amana naramba thengnake makhogi mathau taba ana laing ningthina pangthoke haujiki oina de thoidongna mi painingai oide haire Churchampur ki khungu jama maitai laikai de kaithe famnaba honaramba miyoi sing police na fagai Churchampur district ki manungda laiba khungu jama laikai da kaithe famnaba miyoi sing punsin leire habagi pau fangbadagi police ki team amana mafam aduda changsinina miyam adu takthokre haire Manipur police control room dagi phangba pau gi matung ina housing makki oina di mafam aduda leiramba miyoi sing loina takthokraba matungda mafam aduda leiramba miyoi kungamari wang pong tawnaba phajingkhe Adum oinama phajing kiba miyoi sing adu PR bonda thadoki haire Churchampur district ki khungu jama area da pamda ba thodok thoktanaba makhata na mafam aduda akhanaba police team ama thamkhrei police team aduna mafam aduda lona yadaba tabak sing amadi lam khopchin ba miyoi sing Supreme Court ki guideline matung ina tangkhai ki haire panbaya badi khungu jama maitai laikai asi mamang sahi me ahum dagi hauduna thorak ki ba kanu ki irang aduda mafam aduda leiramba maitai sing loina mama pham adu thadokna lanjena rakhibani isingda borero ta singkhibadagi miyoi mari soklei ngarang ayupung mapalom taba matamda jiribam headquarter dagi khapangna GT road phawgna
Berevectra Bazada Po Yona Bachapa, Borero pickup Gari Amma, Lafani Baza Manakta accident Hopagaloyana, Gari Adu Ishing the Tasinki Badagi Gari Adu Tongan Lapamiwe Mari, also upon and cray. Gari the Purapoje Ayambana Amata Tokre Hari, Powersin High, Berevectra Bazada to come from a Marina, Jirikat, Karjar Asamdagi Borero pickup among higher Togdana, GT Rota Lapa Matam the Ising is out of Maramna. Lambigana yet the Ising Tumba Amadi Lambi Patabana Maram Oidaga, Kudong Tibatado Adu Toki Hari, Gari Adu Galonian and Mio Mari Adusu Ising the Lupki, Adubu Kudakta Manakna Padaleva Kunzasing the Ising the Tong Saduna, Mio Mari Adubukanki, Kona Borero Gari Adu GCB Shijin Aduna Lokatke, Gari Adu Kudu Das Cowboy driver Amana Torokpani Hari, Sakang Davasing na IIT is the Amarifa Kray, Senapati District Police Ki Manung Samba, Mayang Kang Ningtopam Daleva, India Institute of Technology IIT gi sta mari masakang da bakulai fiber sing and my sing don the father no pokre hari phrase na phangwa paw gi matung inade thaudo asi tha asi gi ama gi no maidang pung nipa makharam taba matamda thokkibane father no pokraba staff sing adagi maming Sarendra Kumar G Kisan Kumar Rasni Sarjan Amadi Amin Misra Kawe makoi mari IIT gi security director lairingai da masakang da basing aduna father no pokibane hari Thaudo adugi matungda Senapati Police ne case ama lokhakibaga lojana phadna pukriba sing adugi khungulibagi thabak chathaba hokre hairi nong kana churaba yai India Meteorological Department ge report matung ena lakadar benumini asida Manipur yauna awang nongpo ke state singda akan manong suraba yai hairi report asigi matung ina kha thangba peninsula gi saruk singda so akan manong sikalonyana nong suraga ne hairi Dongyang gi saruk to Kuki militant sing leptana bangkar kya sagatlakli Kaksing district ke manung sana suguno amadi chiranga singba mafam singa se hauju yamna ingna singna leiba mafam ama haibadu oiri adubu suguno galona na Churchampu district ke mafam kharada Kuki militant singna leptana anauba bangkar kya sagatlakli masi drone thagatuna yengba matamda khangba ngamkhibane haire pause asina phangba pawgi matung enade hauji Kuki militant sing leptana bangkar kya sagatlakli ba mafam singa se Churchampu district ke suguno galona ba Dongyang hengkeng lalonfai amadi Ngaksok sing phawgi paring asine haiba mafam sing asida Kuki militant sing na bangkar kya matang leptana sagalakpa asi drone ge footage sa upa phangbane karigidamak to Kuki militant sing leptana bangkar kya sugunuga Churchampu galona ba Churchampu gi sarukta sagatlakli bana haiba se asobo hang ama oiri pawasin hai haujiki oinadi Manipur river asi ising imai so na chelebanina Kuki sing na sugunu romda lanchilaktuna attack toba ngamloi adubu bom puba drone chingba sijinaduna attack tawrakadra habigi chingnaba lei haire relief camp da lariba singna chana thaknaba polam sing phangan khrei ising isawna masa masa gi mayum mai kai thumjing khibadagi laifam leitabadagi Imphal East ke tonga tonga mafam da hangliba relief camp singda changjafam login lariba miyoi singda Imphal East district ke DC ne lo singduna ngasi chengjak thaknaba ising amadi atai mathau taba polam sing yenthokrai polam sing yenthokraba relief camp sing adude Nagalam Tangkul Avenue, Duira Land, Namdulong Khabam Laying Vom Laikai, Kairang Amadi, Ragairong Hai Ribam Pam Singa Shidane, Ishing Zogi Pibam Patriba Fawalo in Masamasagi Mayumda, Hanjinabaki Kodong Zabalay Tripa Fawa Lilif Camp Singa Sida, Lariba Mio Sing the Sana Taknaba Polam Sing Amadi, Atay Matau Taba Polam Sing Makata na Aduma District Administration Imphal Iski, Miyang Makada Pikigane, Loina free midrige camne chingba su pangtok na anale ngi thabok chachaki gani haire panba yabade handa ki ising isawa sina maram oidina Imphal East district ke miyoi lising kuntra ga mari ga sahom isawa so an badanatana ichawa sina khul laikai kungani thoirom so an krei loina punna relief camp taraga taru hangdok na ichawa sina so alaba miyoi kya changja pham lauk tuna leire